Sahi khudingi hiyangai nini panba numita pangthokpa ningol chakauba ngasi Manipur yauna Manipuri singna khundaba mapan lamdasu harau nungaibaga lonena paksana pangthoknari ningol oibi singna nungsiraba mabung maupa singa pukmen paumenaduna chaklen chaminanaba ayuk anganbadagi hogduna mapam lamdam pangnari ngasi ayuk pung 8:30 mangarom taba matamda lamfelda leiba Regional Institute of Medical Sciences RIMS ki main gate ki awang thangba sarukta leiba RIMS MS ki quarter manang nakna bom ama pokhai khrei police dagi fangba pawgi matungina bom pokhai bagi thodok aduda kangpokpigi morundagi paspau chahi nifu apokpa hanglun amasung hoipi chahi 39 mapuroiba paspau kauba mioi ani asopa nang lehairi COVID-19 na malemgi leibak singda hojik phawgda sian kiba masing lakh 1,613 ka chamaga 38 yaukrei laina asina son kiba apunba masing su crore manga lakh 9,000,000 ga chatruk ka subna mapan yaukrei India da su laina asina hojik phawgda mioi lakh ama 1,000 ga subna humbudra sian krei Manipur da su hojik phawgda laina asidagi mioi chaniga kunmathoi lekhidre handakta pangthokiba Bihar ge assembly mikhalda chawnamai palaktuna Alliance semkiba JDU amasung BJP na state aduda laingak semna bahonabagi matungina JDU ge president Nitish Kumar bu chief minister ohenbada yanakrai adumainamag rajniti ge ahongba amada Nitish Kumar na sahi 15 chief minister oiringe matamda deputy chief minister oiramba Sushil Kumar Modi mahaki famda amuk halaklaroi haibagi khudamoina BJP na Katihar ge MLA Tarkishore Prasad pu legislature party ge leader oina bawafam pukhalakrai Ketrigau Kendra ge hanagi MLA MPCC ge General Secretary Muhammad Amin Shahna ningol sako baga mari leinena Kendra du gi manungda leiriba maitai furuk ke ningol oibi singi mafamda ningol sako bagi kudol tamkrai Bisnupur district ki manung chanba tongjai marin lambi sembagi thabak ngasi Manipur lenga ke PWD gi NEC2 division gi EE Songtham Biswasandra na lusingba kangbuna chatuni yangsin krai lambi paring asi sembagi thabak khumang chongsil halagani irang thongsu lakliba Christmas mamangda RCC thong oina saduna miyamda kushinaragani haibgi thajaba pikrai